hayangse ꯍꯧꯖꯤꯛ ꯕꯥꯃꯣꯟꯒꯤ ꯇꯠꯄꯣꯟ ꯂꯩꯕ ꯑꯗꯨꯒꯤ ꯍꯌꯦꯡꯁꯦ ꯁꯦꯞꯇꯦꯝꯕꯔ ꯊꯥꯒꯤ ꯇꯥꯡ 12 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯁꯦ ꯑꯩꯈꯣꯏꯒꯤ ꯇꯠꯄꯣꯟꯅꯤ ꯇꯠꯄꯣꯟꯒꯤ ꯌꯦꯟꯁꯥꯡ ꯅꯥꯄꯤ ꯁꯦꯝꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯏꯃꯥ ꯏꯟꯗꯣꯟꯁꯤꯡꯅ Sing sita udra lagli si lehau pambi ni dam zai lehau pambi si sino bo kariya chere ya ko Mahadeva ki mandir si chahi samuk surabaya Mahadeva ki mandir